ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯗꯒꯤ ꯑꯦꯟ.ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡꯆꯦꯞ ꯍꯥꯏꯅꯕꯤ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯆꯠꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯂꯝꯗꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯨꯠꯇ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯠꯅ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯁꯤꯟꯕ ꯇꯔꯝꯂꯒꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯌꯨꯝ ꯀꯩ ꯀꯌꯥ ꯇꯪꯒꯣꯏ ꯑꯣꯜꯍꯟꯈ꯭ꯔꯕ ꯀꯌꯥ ꯑꯃꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕꯒꯤ ꯃꯍꯩꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯦꯟꯇꯔꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯃꯤ, ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯁꯨꯡ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯤ ꯑꯄꯨꯟꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯗꯤꯜꯂꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯞ ꯑꯁꯤ ꯀꯟꯚꯦꯅꯔ ꯌꯥꯎꯅ ꯃꯤꯑꯣꯏ 9, ꯑꯃꯨꯀꯣꯒꯤ ꯑꯣꯏꯅ ꯂꯨꯞ ꯑꯁꯤ ꯑꯦꯗꯚꯥꯏꯖꯔ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯃꯤꯑꯣꯏ 5ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯇꯨꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯅꯤꯡꯊꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕ, ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯍꯟꯕꯤꯕ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯗꯅꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯇꯨꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 5ꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯒꯤ ꯇꯥꯡ 28ꯗ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯅꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯁꯤ.ꯑꯦꯁ.ꯑꯣ 3ꯒꯤ ꯑꯄꯨꯟꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯑꯁꯤ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯕꯒꯨꯝꯅ ꯈꯥꯔꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯐꯌꯦꯡꯗ ꯂꯩꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯥꯎꯔꯤ ꯀꯞꯁꯤꯜꯂꯛꯄ, ꯅꯣꯡꯃꯩ ꯀꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯤꯕ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯒꯚꯔꯅꯔꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯥꯡ ꯁꯨꯕ ꯉꯝꯗꯕ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯜꯂꯥꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯉꯝꯂꯣꯏꯗꯕ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯋꯥꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯔꯥꯟ, ꯏꯖꯔꯦꯜ, ꯒꯖꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠ ꯈꯔ ꯇꯧꯖꯒꯦ꯫ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯉꯥꯡꯁꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯏꯖꯔꯦꯜꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯀꯥꯏꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯏꯔꯥꯟꯅ ꯀꯥꯞꯁꯤꯟꯈꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯀꯤꯕ ꯐꯥꯎꯔꯕ ꯏꯖꯔꯦꯜꯅ ꯑꯃꯦꯔꯤꯀꯥꯗ ꯆꯪꯖꯗꯨꯅ ꯂꯥꯜ ꯈꯥꯝꯅꯅꯕ ꯍꯥꯏꯖꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯥꯜ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯔꯥꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀ꯭ꯂꯦꯔꯤꯛ ꯒ꯭ꯔꯥꯟ ꯑꯌꯥꯇꯣꯜꯂꯥ ꯅꯁꯤꯔ ꯃꯥꯀ꯭ꯔꯦ ꯁꯤꯔꯥꯖꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯊꯛꯇ ꯐꯠꯋꯥ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ
अमेरिका अमदी इजराइल की लुचिंगबसिंग पारा तमीबा मतम ओइरे हाइनसु महाकना फोंदोखे मेहर न्यूज एजेंसी द महाकना हाय ताइबंग सेम मपुगी येकनब ओइरबा डोनाल्ड ट्रम्प अमदी निताइनहुबु मरालगी मतिक चाबा सेराक फंगन भाइबसी ताइबंग मपुगी यथंग इनबनी हाइना लफम थोए कनागुम मुस्लिम नत्रग इस्लामिक स्टेट अमतना येकनब डोनाल्ड ट्रम्प अमदी निताइनहुगी मथक्ता मतिंग पांगनब थौरंग लखोट ओइदबन जून की तंग 19 हौना इजराइल अमदी ईरान की मरक्ता अफब मखल की खुलाई कया सिजनदुन लान सोटनख्रब मतुंग इस्लाम लाइन चटपसिंग याम मरु ओइबु वफम यावब फतवा असि लौथोरखिबन सिया मुस्लिम सिंग ओइनदी फतवा हाइबसी ताइबंग सिम मपुन पिरक याथंग चप मानन लौवे मरम मदुना ईरान की मकोक थंब क्लेरिक अमन लौथोरलिब फतवा असिन मरम ओइरगा मलेंगी तोंगान तोंगान लेबाक थुंद लैब मुस्लिम पुनमकना डोनाल्ड ट्रम्प अमदी निताइनहुगी मयोक्ता अकनब थौरंग कया लखलक याय हाइनसु पाउगी सोर्स असिन मखातार इंटरनेशनल एटॉमिक एनर्जी AIIA यूनाइटेड नेशंस न्यूक्लियर वार बसीदान सेक्शन वफम थमलदुना था अमगी मतुंगदा ईरान ने अमुक हन न्यूक्लियर खुलाई सानब होटनरगनि हाइना हाइरे पनबे याबदी हंदक ईरान दे इजराइल अमदी अमेरिका अनिने पुन लंदाखिबदु ईरान न कैदोनुंद न्यूक्लियर की खुलाई साब यारोय हाइदुन लंदाखिबन ईरान की न्यूक्लियर प्लांट थुगाइनब इजराइल अमदी अमेरिका न पाकसन एटेक चथख्रबसु न्यूक्लियर खुलाई साबद सिजनगदौरिब यूरानियम किलो 100 रोम अदु हौजिक फाउब थीब खंद्रिबन मसिन मरम ओइरगा IAIA की वफम मसी चुमलगद्रा हाइनसु मसी मसीदगी फोंदोकनरिबन पावमना इजराइल हमास की मकोक थोंग लुचिंगबा अमदी को फाउंडरसु ओइरिबा मोहम्मद ईसा अल ईसा गजा सिटी हातक्रि हाइना कन्फर्म तौरले इजराइल की माइकेदगी हमास लेमहौरिबा लुचिंगबसिंग एटेक माइ ओनसिनबा हौरले इजराइली डिफेंस फोर्स IDF अमसुंग इजराइल की सिक्योरिटी अथॉरिटी हाइबदी IAA न अल असहात खिबगी वफम मदु इराई निमित फोंदोरखिबन IDF की रिपोर्ट अमगी मतुंग इना गजा की सबरा हाइन खंगनब मफम मदु चथखिबा अकनब ऑपरेशन अमदा हमास की लेमहौरिबा मकोक थोंग ऑफिशियल सिंगी मनुंग अम ओइबा मोहम्मद अल ईसा हातखिबन इजराइल अल ईसाबु अक्टोबर की तंग 3 की हमास न चथखिबा अटैक अदुदा याम मरु ओइबा थौदांग लौखिबा मियोय अमनी हाइनसु मराल सिरी ममांग इजराइल की फोर्स हमास की लुचिंग कया हातखब मतुंग अल ईसाना लैरिंगे मतमदा हमास की जनरल सिक्योरिटी काउंसिल की मेंबर ओइबत नतना कॉम्बैट सपोर्ट की लुचिंग अमसु ओइरंबन महाको हमास की मरु ओइबा लालोल अमुदी लौसिंग कया पुथोकपगी दमकत मसक खंगनी हाइना इजराइल की मिलिटरी माइकैदगी हाइरे मदुत नतना हमास की काइथरब ऑर्गेनाइजेशन इंफ्रास्ट्रक्चर अबु सेमगतनबा होटनबदा अचौब थौदांग लौदुन लाखिबा मसक नाइबा मियोय अमनी हाइरे वक्फ एक की मतंग वफम खर थमजगे राष्ट्रीय जनता दल की लुचिंग तेजवी यादवना फोंदोखिबगी मतुंग इना बिहार दा हौजिक लेंगाक पाइबा नेशनल डेमोक्रेटिक एलायंस की मतम लोइरे महागठबंधन लुचिंगदुना अनौब लेंगाक अमा लाक्लबा मतुंगदा स्टेट असिदगी वक्फ एक अदु डस्टबिन दा लेहलगनि हाइग्रे नरेंद्र मोदी ने पुरप वक्फ एक असी सेंटर दा लेहनबा अमदी बिहार दा चटनहंदनबा RJD की लुचिंग तेजवी यादवना वफम सिंग असी सेफ वक्फ सेफ कॉन्स्टिट्यूशन हाइन मिंगथोनबा रैली अमद फोंदोखिबन महाकना वोटर सिंग मयोक्ता सेमजिन सजिनबगी थबक तौरमजिन चथबगी मयोक्ता अकनब वार्निंग पीखरे लोइनना डेमोक्रेटिक ngak senana bulin khatiba lamjil manaba khongjang ama changsinchi haibu wafamsu thamki patna da leiba gandhi maidan da pangthokiba rally aduda tongan tongan ma political party singi lusing basing kaya sok yakhiban makhoina work for ek mayokta protest utpu oina amubu machugi khudang pi phaduna sok yakhi mamang state adugi deputy chief minister su ayamlaba aduga hauji ni assembly da opposition luching oiba Tejwami biharna muslim singi damakta achobo lepli haina su magna phongdoke Air India ki issue ngasi su loiba naidri issue wasiga mari lenena update ama tawjage Ahmedabad airport tagi paikhatpata ngairiba Air India ki flight number AI171 da paikhatringa gi mangoina thawin amanga ta thoknaba thawung chathakib leibra haibagi angle da thiba humbagi thabak kan chathari haina civil aviation ki minister of state Mulindra Mohan phongdokre Minister की वफम एयरक्राफ्ट एक्सीडेंट इन्वेस्टिगेशन ब्यूरो AI171 की ब्लैक बॉक्स कॉकपिट वॉइस ब्रोकर की डाटा डाउनलोड तौदुना एनालाइज तौब हौख्रब मतुंग फोंदोखिबन AAIB न लुचिंगदुन चथखिबा थीब हुंबगी थबक अदुदा इन्वेस्टिगेटर सिंगना AI171 अहमदाबाद एयरपोर्ट तगी पाइखत्रिंगैदगी ममांगदा
प्लेन असिना मेडिकल हॉस्टल अमदा तासिंदुना काइखिबगी थौदुक अदु अमुकन रिकन्स्ट्रक्ट तौदुना प्लेन अदु करमना काइखिबनो हाइबगी मओंगदा खंगदोकनब कन्न होटनरी प्लेन अदु पाइखत्रिङै थौइन अमांगा तथोकनब थबक चतखिब लेइब्रा हाइब एंगलदा थिजिलिबासी खक्त नतना प्लेन असि ओइब इंजिन फेल ओइखिब्रा ओइरमलबदि कमदौनु ओइखिबनो तोंगान तोंगान सिस्टम दा माल कंस्ट्रक्शन लेइखिब्रा नत्रगा पाइलट की ओइब अरानब लेइखिब्रा हाइबन चिंब एंगल चिंसु अकन ममोंगदा थिजिल्ली मसीगिसु मथक्ता AIB ने एयरपोर्ट सर्विलेंस वीडियो फुटेज AI-171 अमदी एयरपोर्ट की रेडियो कम्युनिकेशन अमदी प्लेन लदुना पाइखत्खिब मतमदा अहमदाबाद एयरपोर्ट ओइखिबा इन्वायरमेंट की फिबम सु याम कुपने यंसिंखि मियाम दा खंगनजब अमा इपाक टीवी न्यूज की पाव कनागुम खरन डाउनलोड तौरग लिंक हाप्तबिदा तोंगान तोंगान सोशल मीडिया पेज WhatsApp ग्रुप अमदी Facebook पेज सिंग थागत पिरिबा अदु खुदक असिदगी तौबिदनब नोलना हाइजरी इपाक टीवी की पाउसिंग अमदी चैनल असिगी तोंगान तोंगान पोस्टिंगबो अतोपदा शेयर तौनिंगबा नत्रगा एनी मोंग अमदा थागतनिंगबा लेरगदी पाव अदुगी लिंक याउन थागतपियो लिंक याउन शेयर तौबिरिबा मियोसिंगबुदी इपाक टीवी ने थमोइ सेना थागतपा फोंदोकजरी हाइजरी वफमसिंग असिबु तुंगोइनरगा मखातर डाउनलोड तौरगा लिंक हाप्तबिदा पोस्ट थागलकपा थेंगरबदी लोगी मतेंग लौरगा कॉपीराइट क्लेम तौदुना एक्शन लौजरगनी मियामगिदमक लेजरिबा इपाक टीवी न्यूज हाइबा YouTube चैनल अमदी FB पेज असिबो लाइक शेयर सब्सक्राइब अमदी फॉलो तौबिदुना तुम कोइन मियामगी सेवा तौबु ngamnanaba सपोर्ट तौबियो हाइजरिबा एडिटर इपाक टीवी न्यूज।